Nungti numit khuding thangminasi afaba khongthang amamam. Take a good step every morning. Prithibi amakhaktani aikhoi mayam punna hingminagadoribasi. Karam haina hena afaba oihangani hauzik leiriba phibam natraga mawong asidagi. Madugidamak nahakna step ama thangdokpiba tare. Hayeng nongalakpada nangna khatang afaba miyoiba ama oiba tare. Maramdi nahakse malem asi sembada saruk yariba part amani. Madugi matungda mathangi step asum lakjagani. Hangzabe yai ai khaktana change tawraba matung malem pumba change tawba ngamgadra. Oiba yai malem pumba awanba porakpa ngamdaba. Toigumasung awanba kharadi soidana porakpa ngamgani. Maramdi apamba khuding irai laina phangba ngamba haibase wana thokani. Maduna mipum khuding makna daily slok amaga loinana kanna hotnaminaba tabani. Asum haina hiram kaya ama improve tawba soidana ngamgani. Kayam yamna awanba porakpa ngamgani haibasi mi singdugi capabilities ki makha yamna poli. Nangna kayam yamna awanba porakpa ngamgani madusu khanjalubagi mathau tade. Maramdi nangna amakhaktang oirabasu change tawba ngamba haibase aduk kuin hotnajarakpa adugi mamal phanglabani haina khanjabe yai.